Manipur.channel Makei Mayang from the Marui Pausing Pizari Amda Kamzong the Myanmar refugee listing Manga Hena Maram Dahlan Kre report. Kumza so listing any Kulmatoi February the Myanmar military Lenga Lakramatung Leba Adu the Insagi Tawon Kiasa Tarutuna Mayum Tadu Laga border land in Manipuri Kamzong district Sangza Pamluduna they keep Myanmar listing Tare Rongi Manunda or Kibanamit Karni Segi Manung the refugee listing Manga Hena Myanmar Mu Halan Kre Haidi. President Pangwa Matung in Kamzong district Kasong Kulen subdivision gi manung channa ngkai paringi nakna leiba khulsing maruina namli wangli kenching ge asang kulen makan punram choron pilon phaikong human thana sangkanglok amasung kangumda hangdokba tonga tonga relief camp singda Myanmar refugees sing asi changje phamlokdana lakibani makoina relief camp sing asida leiringi matamda lenga ki makiri sahi manga gi makha gi angang sing yaudana refugee lising taru ki mathakta biometric data lokre adubu yumthanariba Myanmar lebak ta huji irang gi phirong khara safarapodagi hokibana mit nini humni asida Myanmar refugee lising manga gi mathakta halan khre refugee lising ani rom na makata na lehuri hairi pawse makata adana Kamzong district sangja phamlokdana lerekiba Myanmar refugee nupa ayamba hojik lo singobagi matam oibana ayuk nungtilda Myanmar leiba makoigi kulsingda jungchendana lo singobagi thabak sing toraga numidangda amuk makoigi relief camp singda halaktuna lerakpani makoi ayambana lo singudana hingba lairba me singna ayambani hairi relief camp singda changja phamlokdana leiriba Myanmar refugees singda Indian authority gi makedagi humanitarian ground dagi identity card sing issue tawki panba yabadi solution samapan yakai matoigi refugee convention natraga solution samapan hoputare ki protocol India sign tawdragasu mi minungsi inglaga makoina saktak se piduna sangjapam pirakibani makoida sana thanaba bucket tapulins tin jauna nomugi tangai pada polam sing panganduna lakuni hauji district administration na Assam Rifles Manipur Police amasung atai agency singa kutunaraga leiriba film asi kumning seli haina government gi official sing na phongtoragli mi kumna tabo from the ring road semlapa yaningde kurai chaithabi lerakta Manipur lenga ki PWD na ring road semnana honaraliba asi mai rena erik asigi nak et kundariba sing amadi lekai asi club amasung maira paibi singi anirak subo oina apuna ifam amangara pangthokre mifam aduda mi kungna tawa from the ring road semlapa yaningdaba phongtokpa yauna ton wari mga sulauki Kanglei Park Naharo Yapa Thausiluk Kam Library and Information Center ki President L Bimol Sana Thadorpo Cherol amada hai mifam adu loki wari sing adudi saitabiler asi hana mi kungba amadi piktakna chathoksinda khudongsa daba oire mi kungna tawa mafam asida ring road semlapa yaningde ring road asi Imphal City manung amadi apanda chathoksinda khudongsa nanaba pakatpa oibana leirak asida changlabade ring road ki wa tok leitre yung kungna tabana maram oiraga ring road lakpada miyamda noise pollution amadi air pollution health azat soidan lakani maram aduna ring road lakpada yaningde maram singase lebana ring road asi mi tadaba labuk lamhangda oina sembinaba club asigi ekoibegi miyana mai lenaba sing puning sincerely amaramda barep sing asi loinana lenga ki EAP PWD Manipur ki project director da cherol uma bisan khre Air India ki plan kai ki numit nipani khakta ngai kanda jagoi saramba Air India ki staff mari suspend togodabani haina social media da viral orakli lupa crore 5.5 ki drug konana Chusanpur Masafari Chusanpur dagi mi amalupa crore 5.5 ki drug konana Euro Navi State Assam gi Silchar dagi Kasa police na fare hari thodo gi matang da Kasa police ki SP Numol Mahutana hai hoki berai nimita Kasa police na Silchar Aizol bypass road Ramnagar da mayai kabanisa oinsinaba drug sing putok pusin tabugi paw pangudagi chathaki operation amada Manipur gi Chusanpur dagi lakpa Bolero registration number AS05E 3900 police na khamdana check toki gari adu khadak tiba humbu ki tabuk chathabuda gari adu da sapon cap chamada lolaga puramba chauraba kg 1.109 lom lumba drugs phagapangong ki mayai ka basinja adu malengi ketel da chaurana lupa crore 5.5 long oigani haina hairi drugs sing adu Manipur ki Chusanpur dagi Mizoram phawdana puraga Assam ya team sing da purapani haina thajari gari adu thorakwa Chusanpur dagi jamin niang baite ko basahi kunitharom surab mi amasu police na phagaki MSA na su kangu hena thajabadagi niyam saunare kumja solisini kulumdagi me humdagi horokiba irang asigi waroshin puraktuna Manipur mahusagi nena tawa pibam laknaba honabada India lenga ki Ministry of Home Affairs ki official sina
कुकीगी मैकेदा लखलरिबा वारी बताय सानबगी तबकदा कुकी मनुंगदा पेनादबा लेरे थाजबा याव पावगी लिखुनसिंगदगी फोंगतोरकपा पाव अमगी मतुंग इना सस्पेंशन ऑफ ऑपरेशन सुदा यावरिबा कुकी कुलाई पाइबा कया लेबगी मथक्ता विलेज वॉलंटियर अमदी कुकी सिविल सोसाइटी ऑर्गेनाइजेशन कयासु लेरी अदुबु गवर्नमेंट ऑफ इंडिया गी मिनिस्ट्री ऑफ होम अफेयर्स की ऑफिशियल सिंगना सु कांगु बुतना हेना थाजबा थंबगी मओंगदा सु कांगु खक्तदा वारी बताय सानबगी थोंग अमा चथरिबा असिदा पेंदबा लेरपनी हाइरी पावसिन हाई सुदा लेरिबा कुकी आर्मी ग्रुप सिंग असि सु तौद्रिंगी ममांगदगी हौना मियामना मखोगी मथक्ता पेंदबा यानिंगदबा mayam lerakli khunggamgi lairaba miyamgi awaba ubidaba kuki singi interest ni hairaga lengan thadarakwa lairaba miyamgi chakotharangi scheme sing namhadana suda leiba kuki kulai paiba singna haina totuna lakli suda leiba sing satharidaba kahenba thong asibu pendaba amadi yangdaba gi ofam sing miyamda matam kayamangdagi phawduna lakli thibam asi leina su group singda ministry of home affairs ki official singa wari chanabana miyamgi apamba sing purakani thajatre haina palladuna MSA na suda leiriba singda hena thajaba thamduna tatharaliba thabak tolom sing asida kegi miyam chawningba amadi nungaitabana pikthale makata na kari karamba wafam sing lakpage haiba kupna yengduna leiri haina wafam thamludi operation puruknaba thabak lakhotpada irang asina awaba nanglaba miyamgi interest hana yenggadabani haina paladuna miyambu hena maru oina logduna miyamda ahanba priority pigadabani kuki khaktana tana mitegi oinasu irang asida mioi kya siki kuki gisu mi kya irang asina siki chuda leiriba nongmai paiba singna yarabadi yare hairabadi miyam warawrakani sawningrakani achakumaida thau hajanbagi phibamda laklabadi asobu irang tholakani chuda leiba kulai paiba singidi makogi imungi mi amata sikite haiba wafam pawasina phongthorakli tairen khungsangbi maning lekai da bomb plan toramle police control room na ngachi numidang tholakpa cherol amana haibada bomb disposal team amana security force na moirang PS ki manung chanba tera khungsangbi maning lekai da lam aduda 51 mm agi LNG bomb ama plan torma thenare hairi bomb asi bomb disposal timna mi suandana pokayan kre pokayan kiba afamdagi makata investigation tathanaba bomb mache sing recover tore hairi MP Bimol na Kangbai Bazar phawa sangi hairbuda security na thinglaktuna changan khidre inner Manipur parliamentary constitution gi manung chaliba Kangbai Bazar da sangi raktabadagi MP Bimol mai hona saukre parliament da pukatuna akanba thongda Ana Gadori inner Manipur parliamentary constitution gi manung channa leiba Bishnupur district ki Kangbai Bazar phawa inner Manipur Lok Sabha gi MP Angomcha Bimol akoijamna ingsenba sangi hairbuda security na thingduna changan khidre security gi thong adubu MP Bimol mai hona sawolena hiram asigi matangda parliament da lakadoriba section da pukatuna akanwongda Ana Gadori MP Angomcha Bimol gi miyeng makada pangthokiba state level essay competition gi chathariba screening test ingsenbagi khungjangi saru ama oina moirangi LCM school center da ingsenba laki makata na hauji leiriba Kangbai Bazar gi film yengsenabgi dongta laki phubak chaw yorok laba matung mafam adu da ngak chenbi thabak chathariba Trampan Garkhal Rifles ki CEO Colonel Rawathana phone gi khutang da Kangbai Bazar da yengsenba changnaba security thabirama khan ki adubu Bishnupur district ki SP na phone gi khutang da security concern gi matung in police headquarter da gi hana ya boloba changgani haina changhalakidre security gi thong adu yamna sonimbo lena lengana Manipur da buffer zone kauba mafam ama leite high crime karigidamakta MP amana mahaki constitution gi manungda lei mafam amada yengsenba changi haibada tingba piribano leiriba mafam asidagi meter 100 muktamak changlaga leiba famni min uba mafam asida phawa MP amana changba yahandaba haibasi buffer zone leite hagadoribra Kangbai Bazar ga nakna mafam kharada meitei sing changdana leiba honakre miyamna changba yaraba mafam aduda karigidamak security reason gi matung ina changba yaroi hairibano tawdok asi tamina laiseloi Lok Sabha gi parliament da pukatuna MP amagi hak matliba sing chap chana ngana gane haina mahakna yamna sauna phongtoki panbaya bodi hokiba solution kulumdegi me humdagi kuki kulai paibasing Kangbai Phawak Chaw Turbung Bangla da leiba meitei sing yum mai thadana talakiba dagi afam adda security force na ngak sinbagi thabak chathadana phuruk anima kimi amata sangandana thamlakibani afam adda leiramba yam sina phongtorakibada Chuchampur rom dagi kuki singdi Kangbai Bazar phawa marakta laktuna changali meitei singdi ngasi phawa Kangbai Bazar da changandri haina pendaba afam kya phongtorakli